ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯅꯨꯂꯦꯝꯕꯤꯒꯤ ꯃꯃꯥ ꯑꯗꯨ ꯆꯅꯨꯂꯦꯝꯕꯤ ꯄꯣꯛꯄ ꯃꯇꯝꯗ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯄꯥ ꯑꯗꯨꯗꯤ ꯏꯃꯨꯡ ꯑꯗꯨ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯁꯦꯟꯅꯕꯤꯅꯕ ꯌꯣꯛꯄꯤꯅꯕ ꯅꯨꯄꯤ ꯑꯃꯗꯤ ꯇꯉꯥꯏ ꯐꯗꯅ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯅꯨꯂꯦꯝꯕꯤꯒꯤ ꯃꯄꯥꯗꯨ ꯆꯅꯨꯂꯦꯝꯕꯤꯒꯤ ꯃꯃꯥ ꯂꯩꯈꯤꯗꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯆꯍꯤ ꯑꯃ ꯐꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕꯗꯗꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨ ꯆꯅꯨꯂꯦꯝꯕꯤꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯃꯇꯨꯡ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕ ꯃꯃꯥꯇꯣꯟ ꯑꯗꯨꯗꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯆꯅꯨꯂꯦꯝꯕꯤꯁꯨ ꯆꯍꯤ 5-6 ꯁꯨꯔꯛꯂꯦ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯂꯦꯝꯕꯤꯒꯤ ꯃꯄꯥ ꯑꯗꯨ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯒꯤ ꯀꯥꯡ ꯑꯃꯅ ꯆꯤꯛꯂꯛꯇꯨꯅ ꯂꯥꯌꯦꯡꯕ ꯉꯝꯗꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯄꯥ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯃꯃꯥꯇꯣꯟꯗꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯃ ꯇꯧꯔꯛꯈꯤ꯫ ꯍꯥꯏꯅꯕ ꯂꯩ, ꯃꯃꯤꯠꯇ ꯃꯆꯥ ꯎꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯈꯪꯗꯦ ꯍꯥꯏꯕꯗꯨꯃꯛꯅꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯃꯥꯇꯣꯟꯅ ꯆꯅꯨꯂꯦꯝꯕꯤꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯗ ꯃꯁꯥꯒ ꯆꯥꯟꯅꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯍꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯆꯅꯨꯂꯦꯝꯕꯤ ꯑꯉꯥꯡ ꯑꯣꯏꯅ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯁꯥꯔꯩ ꯃꯌꯥꯝ ꯑꯗꯨ ꯈꯥꯡꯗꯨꯅ ꯂꯥꯛꯈꯤ꯫ ꯅꯣꯡꯃꯁꯨ ꯆꯅꯨꯂꯦꯝꯕꯤꯅ ꯏꯪꯈꯣꯜꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯦꯛꯂꯨꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯃꯃꯥꯇꯣꯟ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯍꯌꯦꯡ ꯑꯩꯒꯤ ꯏꯄꯥꯝꯒꯤ ꯃꯔꯤ ꯃꯇꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯆꯥꯅ ꯊꯛꯅꯅꯕ ꯁꯦꯝ ꯁꯥꯅꯅꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯣ ꯊꯣꯡ ꯊꯥꯛꯄ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯅꯪꯅ ꯇꯧꯒꯗꯕꯅꯤ꯫ ꯆꯥꯕ ꯂꯣꯏꯔꯒ ꯃꯌꯥꯝ ꯆꯥꯔꯝꯕꯒꯤ ꯆꯥꯏꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯅꯪꯅ ꯂꯣꯏꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ"꯫ ꯋꯥꯐꯝ ꯑꯗꯨꯗ ꯆꯅꯨꯂꯦꯝꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯇꯣꯟꯗꯗꯤ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯀꯣꯛꯇ ꯃꯛꯅꯣꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯆꯅꯨꯂꯦꯝꯕꯤ ꯉꯔꯥꯡ ꯃꯃꯥꯇꯣꯟꯅ ꯍꯥꯏꯔꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯅꯨꯂꯦꯝꯕꯤꯅ ꯃꯃꯥꯇꯣꯟꯅ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯁꯤꯟꯅꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯆꯅꯨꯂꯦꯝꯕꯤꯅ ꯄꯥꯡꯊꯣꯛꯄ ꯑꯗꯨꯗ ꯃꯃꯥꯇꯣꯟ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯃꯥꯇꯣꯟꯅ ꯈꯟꯕꯗꯤ ꯃꯥꯅ ꯁꯤꯟꯅꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯆꯅꯨꯂꯦꯝꯕꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯊꯤꯅ ꯉꯥꯡ ꯆꯩꯗꯨꯅ ꯆꯥꯛ ꯄꯤꯖꯗꯕ ꯑꯗꯨꯒꯨꯝꯂꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯒꯦ ꯈꯟꯖꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯆꯅꯨꯂꯦꯝꯕꯤ ꯆꯥꯎꯔꯕ ꯕꯣꯔꯥ ꯈꯥꯎ, ꯂꯪ ꯅꯥꯏꯅꯕ ꯂꯁꯤꯡꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯕꯣꯔꯥ 6-7ꯃꯨꯛ ꯁꯨꯃꯥꯡ ꯑꯗꯨꯗ ꯄꯨꯊꯣꯛꯂꯛꯂꯒ ꯂꯁꯤꯡꯁꯤꯡ ꯑꯗꯨ ꯁꯪꯕꯥꯏ ꯑꯃꯗ ꯍꯩꯗꯣꯛꯂꯒ ꯂꯁꯤꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯣꯠꯄ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯔꯒ ꯂꯁꯤꯡꯁꯤꯡ ꯑꯗꯨ ꯂꯪ ꯑꯃꯨꯛ ꯅꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯆꯅꯨꯂꯦꯝꯕꯤꯅ ꯇꯧꯔꯤꯕ ꯑꯗꯨ ꯃꯃꯥꯇꯣꯟꯅ ꯁꯨꯃꯥꯡ ꯃꯆꯤ ꯎꯔꯨꯝ ꯈꯔ ꯂꯥꯡꯕ ꯃꯄꯥ ꯑꯃꯗ ꯆꯧꯀ꯭ꯔꯤ ꯑꯃ ꯊꯥꯔꯒ ꯐꯝꯂꯒ ꯃꯈꯨꯠꯇ ꯍꯨꯃꯥꯏ ꯑꯃ ꯄꯥꯏꯔꯒ ꯍꯨꯃꯥꯏ ꯑꯗꯨ ꯍꯨꯝꯅ ꯀꯔꯤ ꯀꯔꯝꯕ ꯊꯕꯛ ꯑꯃꯨꯛ ꯍꯥꯏꯁꯤꯒꯦ ꯈꯟꯗꯨꯅ ꯋꯥꯈꯜ ꯐꯠꯇꯕ ꯀꯌꯥ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯃꯥꯇꯣꯟ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯁꯥꯈ꯭ꯔꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯁꯥꯈ꯭ꯔꯦ꯫ ꯅꯨꯡꯁꯥꯁꯦ ꯃꯤ ꯂꯣꯏꯅ ꯍꯥꯠꯂꯒꯦ ꯈꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ?" ꯆꯅꯨꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯩ, ꯅꯪꯒꯤ ꯂꯁꯤꯡꯁꯤꯡ ꯑꯗꯣ ꯉꯁꯤ ꯑꯍꯤꯡꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯪ ꯅꯥꯏꯕ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯅꯪ ꯆꯥꯛꯀ ꯑꯃꯠꯇ ꯄꯤꯖꯔꯣꯏꯗꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯇꯣꯟꯗꯨ ꯏꯃꯨꯡꯗ ꯃꯃꯥꯏꯗꯨ ꯑꯁꯥꯎꯕꯒꯤ ꯁꯛꯇꯝ ꯑꯃꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯃꯨꯡ ꯍꯦꯛ ꯌꯧꯕꯒꯗꯤ ꯃꯣꯃꯣꯟ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯅꯨꯂꯦꯝꯕꯤ ꯅꯣꯡꯃꯗꯤ ꯂꯥꯏꯔꯗꯅ ꯍꯞꯇꯥ ꯑꯃ ꯆꯪꯂꯕꯁꯨ ꯂꯣꯏꯕ ꯉꯝꯂꯔꯣꯏꯗꯕ ꯊꯕꯛ ꯑꯗꯨ ꯍꯥꯏꯖꯤꯜꯂꯝꯕ ꯑꯗꯨꯗꯗꯤ ꯆꯅꯨꯂꯦꯝꯕꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ "ꯏꯃꯥ, ꯕꯕꯥ, ꯅꯆꯥꯒꯤ ꯑꯋꯥꯕꯁꯦ ꯅꯈꯣꯏꯕꯨ ꯎꯗ꯭ꯔꯕꯔꯥ? ꯂꯥꯏꯔꯝꯂꯦꯟꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦꯀꯣ꯫ ꯑꯩꯕꯨꯁꯨ ꯂꯧꯕ ꯂꯥꯛꯑꯣ, ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯂꯩꯔꯒꯦ"꯫ ꯑꯁꯨꯝꯅ ꯆꯅꯨꯂꯦꯝꯕꯤꯅ ꯃꯈꯨꯠ ꯑꯅꯤꯅ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯍꯅꯨꯕꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛꯄꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯗꯤ?" ꯆꯅꯨꯂꯦꯝꯕꯤ ꯃꯃꯥꯏꯗ ꯈꯨꯝꯖꯤꯜꯂꯝꯕ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯍꯅꯨꯕꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯪꯂꯛꯏ, "ꯏꯕꯣꯛ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ?" ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯗꯒꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯅꯪꯕꯨ ꯊꯦꯡꯅꯔꯤꯕ ꯑꯁꯤꯅꯤ꯫ ꯍꯥꯏꯌꯨ,
ꯏꯁꯨꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯆꯅꯨꯂꯦꯝꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯃꯥꯇꯣꯟꯒꯤ ꯁꯥꯔꯩ ꯄꯨꯝꯅꯃꯛ ꯑꯃꯗ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯆꯅꯨꯂꯦꯝꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯉꯁꯤꯁꯨ ꯌꯥꯝꯂꯕ ꯂꯁꯤꯡ ꯕꯣꯔꯥꯁꯤꯡ ꯑꯁꯦ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯪ ꯅꯥꯏꯕ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯆꯥꯛ ꯄꯤꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯅꯨꯂꯦꯝꯕꯤ ꯍꯅꯨꯕꯤ ꯑꯗꯨꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯆꯅꯨꯂꯦꯝꯕꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯐꯔꯦ ꯏꯁꯨ, ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯁꯨꯔꯨꯕꯒ ꯀꯞꯂꯨꯕꯒꯅ ꯌꯥꯝꯅ ꯋꯥꯔꯝꯂꯒꯅꯤ꯫ ꯉꯥꯏꯍꯥꯛ ꯅꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯄꯣꯊꯥꯔꯣ꯫ ꯅꯪꯒꯤ ꯊꯕꯛꯁꯤꯡ ꯑꯁꯦ ꯏꯕꯣꯛ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯝꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯅꯨꯂꯦꯝꯕꯤꯕꯨ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯍꯅꯨꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯆꯅꯨꯂꯦꯝꯕꯤꯒꯤ ꯑꯋꯥꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯂꯩꯋꯥ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯂꯕ ꯂꯁꯤꯡ ꯕꯣꯔꯥꯁꯤꯡ ꯑꯗꯨ ꯂꯪ ꯑꯣꯏꯅ ꯂꯣꯏꯅ ꯅꯥꯏꯔꯝꯃꯤ ꯑꯗꯨꯒ ꯆꯅꯨꯂꯦꯝꯕꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯝꯂꯒ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯨꯡꯉꯥꯏꯅ ꯃꯤꯀꯞ ꯈꯔ ꯇꯨꯝꯂꯨꯔꯕ ꯃꯇꯨꯡꯗ ꯆꯅꯨꯂꯦꯝꯕꯤ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯉꯁꯥꯏ ꯂꯩꯍꯧꯕ ꯂꯁꯤꯡ ꯕꯣꯔꯥꯁꯤꯡ ꯑꯗꯨ ꯂꯪ ꯑꯣꯏꯅ ꯅꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯤ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯆꯅꯨꯂꯦꯝꯕꯤ ꯋꯥꯈꯜꯗ ꯍꯅꯨꯕꯤ ꯑꯗꯨ ꯑꯆꯝꯕ ꯃꯤꯑꯣꯏ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯃꯊꯃꯣꯏꯗ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯃꯃꯥꯇꯣꯟꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯉꯔꯥꯡ ꯂꯩꯍꯧꯕ ꯌꯥꯝꯂꯕ ꯂꯁꯤꯡ ꯕꯣꯔꯥꯁꯤꯡ ꯑꯗꯨ ꯂꯪ ꯑꯣꯏꯅ ꯂꯣꯏꯅ ꯅꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯃꯥꯇꯣꯟ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯊꯃꯣꯏꯗ ꯆꯅꯨꯂꯦꯝꯕꯤꯕꯨ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯆꯅꯨꯂꯦꯝꯕꯤ ꯃꯃꯥꯇꯣꯟ ꯎꯕꯗ ꯍꯥꯏꯔꯛꯏ, ꯏꯃꯥꯇꯣꯟ, ꯂꯪ ꯅꯥꯏꯕ ꯂꯣꯏꯖꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯃꯥꯇꯣꯟꯗꯨ ꯃꯊꯪ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯃꯥꯇꯣꯟ ꯑꯗꯨꯅ ꯆꯅꯨꯂꯦꯝꯕꯤꯕꯨ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯪꯅꯅꯕ ꯁꯤꯠꯇꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨ ꯁꯤꯠꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯕꯥꯇꯤꯟ ꯑꯍꯣꯕ ꯑꯃꯁꯨ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯗꯨꯒꯤ ꯄꯥꯇ꯭ꯔ ꯑꯗꯣ ꯃꯗꯨꯈꯛꯅ ꯏꯁꯤꯡ ꯑꯁꯦ ꯀꯪꯅꯅꯕ ꯁꯤꯠꯀꯗꯕꯅꯤ꯫ ꯑꯇꯩ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯣꯏꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯇꯣꯟꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯆꯅꯨꯂꯦꯝꯕꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯈꯨ ꯑꯅꯤ ꯑꯗꯨꯗ ꯃꯃꯥꯏꯗ ꯅꯣꯟꯊꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯉꯔꯥꯡ ꯇꯥꯈꯤꯕ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯏ꯫ ꯍꯩꯃꯥ, ꯅꯍꯥꯛꯇꯤ ꯉꯁꯤꯁꯨ ꯀꯞꯇꯨꯅ ꯂꯩꯔꯝꯂꯦꯗꯅ, ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ? ꯅꯪꯒꯤ ꯏꯃꯥꯇꯣꯟꯅ ꯀꯔꯤ ꯊꯕꯛ ꯑꯃꯨꯛ ꯇꯧꯅꯅꯕ ꯍꯥꯏꯔꯕꯒꯦ? ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯆꯅꯨꯂꯦꯝꯕꯤ ꯍꯔꯥꯎꯅ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯂꯛꯇꯨꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯏꯕꯣꯛ, ꯅꯍꯥꯛ ꯂꯥꯛꯄꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯇꯣꯟꯅ ꯁꯤꯟꯅꯔꯝꯕ ꯊꯕꯛ ꯑꯗꯨ ꯍꯅꯨꯕꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯅꯨꯂꯦꯝꯕꯤꯕꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅꯏꯃꯨꯡꯗ ꯆꯪꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯂꯩꯋꯥ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯀꯪꯅꯅꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯁꯤꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯅꯨꯂꯦꯝꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯏꯁꯤꯡ ꯀꯪꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯁꯨꯝꯅ ꯆꯅꯨꯂꯦꯝꯕꯤ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕꯤ ꯃꯃꯥꯇꯣꯟꯕꯨ ꯀꯧꯔꯛꯇꯨꯅ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯇꯣꯟꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯅꯨꯂꯦꯝꯕꯤꯕꯨ ꯆꯤꯡꯅꯔꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯆꯅꯨꯂꯦꯝꯕꯤꯅ ꯄꯥꯡꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏꯗꯕ ꯑꯃ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯤני ꯂꯩꯔꯒ ꯃꯃꯥꯇꯣꯟ ꯑꯗꯨꯅ ꯆꯅꯨꯂꯦꯝꯕꯤꯕꯨ ꯑꯍꯥꯡꯕ ꯂꯝꯍꯥꯡ ꯑꯃꯗ ꯄꯨꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯀꯣꯅꯨꯡꯒꯨꯝꯂꯕ ꯆꯥꯎꯔꯕ ꯐꯖꯔꯕ ꯐꯨꯔꯥ ꯑꯃ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯥꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯇꯣꯟ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥꯇꯣꯟꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯍꯟꯗꯛꯃꯨꯛꯇꯤ ꯆꯅꯨꯂꯦꯝꯕꯤ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯑꯣꯏꯅ ꯀꯧꯖꯔꯝꯃꯤ꯫ ꯍꯣ ꯏꯕꯣꯛ, ꯏꯕꯣꯛ, ꯅꯁꯨꯅ ꯀꯧꯖꯔꯤꯕ ꯑꯁꯤ ꯇꯥꯕꯤꯔꯕꯗꯤ ꯏꯁꯨꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯆꯅꯨꯂꯦꯝꯕꯤꯅ ꯍꯦꯛ ꯀꯧꯕꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯅꯨꯕꯤ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯅꯨꯂꯦꯝꯕꯤꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯉꯁꯤꯗꯤ ꯏꯁꯨ ꯀꯞꯂꯝꯗ꯭ꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯅꯪꯒꯤ ꯏꯃꯥꯇꯣꯟꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯂꯦ? ꯆꯅꯨꯂꯦꯝꯕꯤ ꯃꯃꯥꯇꯣꯟꯅ ꯍꯥꯏꯔꯝꯕ ꯄꯨꯝꯅꯃꯛ ꯍꯅꯨꯕꯤ ꯑꯗꯨꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯅꯨꯂꯦꯝꯕꯤꯗ ꯍꯥꯏꯔꯛꯏ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯒꯤꯗꯃꯛ ꯏꯁꯨ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ꯫
ꯑꯕꯣꯛꯅ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ. ꯑꯗꯨꯕꯨ ꯐꯨꯔꯥ ꯑꯁꯤ ꯁꯥꯔꯕ ꯃꯇꯨꯡ ꯍꯟꯗꯛꯃꯨꯛꯇꯤ ꯅꯃꯥꯇꯣꯟꯒꯤ ꯃꯈꯥꯗ ꯊꯝꯕ ꯂꯩꯍꯟꯕ ꯌꯥꯗꯦꯀꯣ. ꯅꯪꯅ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯅ ꯍꯣꯠꯅꯒꯗꯕꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨꯂꯦꯝꯕꯤꯕꯨ ꯍꯜꯍꯟꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯂꯩꯋꯥ ꯁꯤꯖꯤꯟꯅꯗꯨꯅ ꯆꯥꯎꯔꯕ ꯐꯖꯔꯕ ꯀꯣꯅꯨꯡꯒꯨꯝꯂꯕ ꯐꯨꯔꯥ ꯑꯃ ꯁꯥꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ. ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯅꯨꯂꯦꯝꯕꯤ ꯑꯃꯗꯤ ꯃꯃꯥꯇꯣꯟ ꯉꯔꯥꯡꯒꯤ ꯂꯝꯍꯥꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ. ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯕ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯕ ꯀꯣꯅꯨꯡꯒꯨꯝꯂꯕ ꯐꯨꯔꯥ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯝꯂꯦ. ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯖꯔꯕ ꯍꯩ ꯂꯩ ꯃꯈꯜ ꯁꯨꯅ ꯍꯧꯕ ꯂꯩꯀꯣꯜ ꯑꯃꯁꯨ ꯂꯩꯔꯝꯃꯤ. ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯃꯊꯃꯣꯏꯗ ꯆꯅꯨꯂꯦꯝꯕꯤꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯆꯅꯨꯂꯦꯝꯕꯤ ꯑꯃꯗꯤ ꯃꯃꯥꯇꯣꯟ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯂꯛꯇꯨꯅ ꯆꯥꯎꯔꯕ ꯐꯖꯔꯕ ꯐꯨꯔꯥ ꯑꯗꯨꯕꯨ ꯁꯨꯝ ꯌꯦꯡꯂꯝꯃꯤ. ꯐꯨꯔꯥ ꯑꯗꯨ ꯀꯥ ꯑꯃꯗ ꯃꯃꯥꯇꯣꯟꯕꯨ ꯆꯪꯗꯨꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯂꯦꯝꯕꯤ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯀꯥ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯁꯣ ꯂꯣꯟꯁꯤꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯆꯅꯨꯂꯦꯝꯕꯤꯅ ꯀꯥ ꯑꯗꯨ ꯁꯣ ꯂꯣꯟꯁꯤꯟꯈꯤꯕ ꯑꯗꯨꯗ ꯃꯃꯥꯇꯣꯟ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯂꯥꯎꯔꯛꯏ. ꯍꯥꯏ ꯆꯅꯨꯂꯦꯝꯕꯤ, ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯊꯣꯡꯁꯦ ꯌꯥꯝꯅ ꯊꯨꯅ ꯍꯥꯡꯉꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯅ ꯀꯥ ꯑꯁꯤꯗꯒꯤ ꯊꯣꯔꯛꯂꯒ ꯑꯐꯕ ꯑꯣꯏꯔꯔꯣꯏ. ꯃꯃꯥꯇꯣꯟ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯆꯅꯨꯂꯦꯝꯕꯤꯅ ꯈꯨꯝꯂꯛꯏ. ꯏꯃꯥꯇꯣꯟꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯑꯩꯒꯤ ꯌꯨꯝꯅꯤ. ꯑꯩꯅ ꯊꯣꯡꯁꯦ ꯀꯔꯤꯒꯨꯝꯕ ꯍꯥꯡꯗꯣꯛꯇ꯭ꯔꯕꯗꯤ ꯏꯃꯥꯇꯣꯟ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯤꯁꯨ ꯆꯥꯗ ꯊꯛꯇꯅ ꯀꯪꯗꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤ. ꯏꯃꯥꯇꯣꯟꯅ ꯑꯩꯒ ꯏꯃꯥ ꯏꯆꯥ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯁꯦ ꯍꯥꯏꯔꯕꯗꯤ ꯑꯩ ꯀꯥ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯦ ꯍꯥꯡꯖꯒꯦ. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯍꯥꯟꯅꯒꯨꯝꯅ ꯇꯧꯈꯤꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯀꯥ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯦ ꯍꯥꯡꯕ ꯉꯝꯖꯔꯣꯏ. ꯑꯁꯨꯝꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯃꯥꯇꯣꯟ ꯑꯗꯨ ꯀꯥ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯍꯧꯔꯕꯗꯤ ꯈꯟꯗꯨꯅ ꯆꯅꯨꯂꯦꯝꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯃꯥꯇꯣꯟꯅ ꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯛꯄ ꯑꯗꯨꯗ ꯆꯅꯨꯂꯦꯝꯕꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯂꯝꯃꯤ. ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯕꯒ ꯃꯃꯥꯇꯣꯟꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯆꯅꯨꯂꯦꯝꯕꯤꯗ ꯌꯦꯡꯂꯝꯂꯒ ꯐꯨꯔꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯕ ꯉꯥꯡꯂꯝꯕ ꯇꯧꯗ ꯃꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯟꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯆꯅꯨꯂꯦꯝꯕꯤ ꯐꯨꯔꯥ ꯑꯗꯨꯗ ꯃꯊꯟꯇ ꯂꯩꯔꯝꯃꯤ. ꯃꯊꯟꯇ ꯂꯩꯕ ꯑꯗꯨꯗ ꯆꯅꯨꯂꯦꯝꯕꯤꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯐꯨꯔꯥ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯎꯃꯪ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ. ꯎꯃꯪ ꯑꯗꯨꯗ ꯎꯆꯦꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯤ. ꯃꯐꯝ ꯑꯗꯨꯗ ꯁꯥ ꯎꯆꯦꯛꯁꯤꯡꯒꯤ ꯃꯆꯤꯟꯖꯥꯛ ꯄꯨꯕꯤꯔꯛꯇꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ सा उचेक्सिंग अदुगा लोइनदुना लेरमी। नोमा चनुलेम्बिना सा उचेक खरगा उमंग अदुदा सानदुना लेरिङै सगोल थौबा नुपा अमखक मखोइना लेरिबा अदोमदा असुम लाक्लमी। चनुलेम्बी नुपा अदु कनानु खंदुना ngaihaक असुम येंगलमी। अचंबा मियोइदि मांदे येंगबा मतमदा मसक मंगाल थोकपा इना कैरा खुनबा इमुंगी मियोइ माली। असुम लाक्पना नुपा अदु मागी सगोल अदु चनुलेम्बी होइना लेरिबा मफम अदुदा खामदुना सगोल अदुदगी कुमथरक्लमी। नुपा अदु लाक्पा उबदा चनुलेम्बीगी मनाक्ता लेरंबा सानरंबा उचेक्सिंग अदु माइकै खंगदना मागी मागी थोकपा थवाई कंजनबा चेनखिरमी। नुपा अदु चनुलेम्बीदा ओनसंदुना हाइरई, "अई लेबाग असिगी राजकुमारी।" वाफम अदु हेक ताबदा चनुलेम्बी पाखदा हंगलई, "अदुदी नंग मफम असिदा सातानबा लाक्लिबरा?" राजकुमार चनुलेम्बीगी वाफम अदुदा खुमलई, "नते नते इबेमा, अई सातानबा लाक्पा नते। अई राजकुमार ओइजरबसु पुंसीदा सा उचेक अमुक्ता फारक्त्रि। अदुगी थबक अदो अईगी अपांबा नते।" चनुलेम्बीदो वाफम अदु ताबदा पाखत्खिबा अदु खरा फरमी अदुगा मखा ताना हंगलई, "सातानबसु नत्रबदी उमंग असिददी करिगी लाक्पिरिबनो?" राजकुमार अदुना मखा तारई, "अई लेबाग असिगी काचिन खुया कदाई कदाईदा फजबा मफम लैबगे हाइदुना थिरक्लिबने।" असमना राजकुमार अदुना चनुलेम्बीबु पाखंग लैसा ओइबगी कनानसु थिंगबा ngamdraba अपाम नुंगसिगी इहुल अमा फावरक्लमी। चनुलेम्बीसु राजकुमार अदुना सा उचेक हातबा अदुदा नुंगसिबा फावरमी। असमना राजकुमार अमदी चनुलेम्बी मफम अदुदगी फजा फजाबा मफम कयादा चत्तुना येंगमिनरमी। ngaihaक असुम कोइरबा मतुंगदा राजकुमार अमदी चनुलेम्बीदो उ पाम्बी अमगी मखोंगदा फमदुना वारी सानरमी। राजकुमार अदुना हाइरई, "ngasi ai konungda hankhraga इपा निंथोगी मफमदा नंग अगी वफम असे हाइदुना
ꯑꯩ ꯅꯪꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯑꯗꯨꯒ ꯅꯪ ꯑꯩ ꯄꯨꯟꯁꯤꯜꯂꯩ ꯄꯨꯟꯁꯦꯝꯂꯁꯦ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯆꯥꯎꯔꯕ ꯐꯨꯔꯥ ꯑꯗꯨꯗ ꯃꯊꯟꯇ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯐꯔꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ ꯑꯗꯨꯒ ꯆꯅꯨꯂꯦꯝꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯍꯥꯡꯂꯕ ꯄꯨꯟꯁꯤ ꯑꯇꯤꯌꯥ ꯑꯁꯤꯗ ꯅꯪꯅ ꯅꯨꯃꯤꯠ ꯑꯣꯏꯕꯤꯌꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯑꯩꯒꯤ ꯃꯝꯂꯕ ꯊꯃꯣꯏ ꯑꯇꯤꯌꯥꯗ ꯅꯪꯅ ꯊꯥꯖ ꯑꯣꯏꯅ ꯉꯥꯟꯕꯤꯌꯨ ꯑꯁꯨꯝꯅ ꯆꯅꯨꯂꯦꯝꯕꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤꯗꯨ ꯀꯥꯏꯅꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯅꯔꯝꯃꯤ ꯅꯨꯃꯤꯠ ꯑꯃ ꯌꯨꯝ ꯆꯪꯈ꯭ꯔꯕ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯆꯅꯨꯂꯦꯝꯕꯤꯗ ꯃꯥꯕꯨ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯔꯝꯂꯒ ꯀꯣꯅꯨꯡꯗ ꯍꯟꯈꯤꯔꯝꯃꯤ ꯆꯅꯨꯂꯦꯝꯕꯤꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯥꯒꯤ ꯀꯣꯅꯨꯡ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯒ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯕ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯂꯩꯔꯝꯂꯦ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤ ꯅꯤꯡꯊꯧ ꯑꯅꯤꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯆꯥ ꯏꯆꯥ ꯄꯤꯅꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯗꯨ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯗꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯊꯣꯔꯛꯏ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯍꯣꯡꯗꯅꯕꯒꯤꯗꯃꯛꯇ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯆꯅꯨꯂꯦꯝꯕꯤꯒꯤ ꯆꯅꯨꯂꯦꯝꯕꯤꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯑꯐꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯄꯥ ꯅꯤꯡꯊꯧ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯃꯔꯤ ꯇꯠꯍꯟꯅꯤꯡꯗꯗꯨꯅ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯒꯅꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯐꯅ ꯈꯨꯝꯗꯣꯔꯛꯏ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯉꯁꯥꯏ ꯃꯈꯩ ꯑꯣꯝꯗꯨꯅ ꯊꯝꯂꯝꯕ ꯄꯣꯠꯂꯨꯝꯁꯤꯡ ꯑꯗꯨ ꯈꯔ ꯊꯥꯡꯊꯈꯤꯕꯒꯨꯝꯅ ꯈꯪꯌꯥꯡ ꯌꯥꯡꯂꯛꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯔꯥꯎꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯅꯪꯅ ꯋꯥꯐꯝ ꯑꯁꯤ ꯌꯥꯕꯤꯔꯛꯄ ꯑꯩ ꯅꯪꯒꯤ ꯇꯧꯕꯤꯃꯜ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯀꯣꯅꯨꯡꯗ ꯍꯦꯛ ꯆꯠꯈꯤꯕꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯇꯧ ꯀꯔꯝꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯐꯥꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯔꯝꯃꯤ ꯑꯍꯤꯡꯗꯨ ꯍꯧꯈ꯭ꯔꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯊꯟꯇ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯃꯥꯏꯕꯤ ꯔꯥꯖꯀꯨꯃꯥꯔ ꯑꯁꯦ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯏꯃꯥ ꯑꯃꯥꯏꯕꯤꯅ ꯎꯄꯥꯏ ꯑꯃꯠꯇ ꯇꯧꯕꯤꯌꯨ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯌꯥꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯉꯧꯕ ꯃꯀꯨꯞ ꯈꯔꯗ ꯂꯩꯋꯥ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯃꯀꯨꯞꯁꯤꯡ ꯑꯗꯨ ꯂꯥ ꯑꯃꯗ ꯅꯤꯡꯊꯤꯅ ꯌꯣꯝꯂꯒ ꯔꯥꯖꯀꯨꯃꯥꯔꯤꯗ ꯄꯤꯔꯒ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯑꯉꯧꯕ ꯃꯀꯨꯞ ꯑꯁꯦ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯆꯥꯅꯅꯕ ꯄꯣꯠꯁꯛ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯄꯤꯖꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯔꯨꯕ ꯋꯥꯐꯝ ꯑꯃꯅ ꯃꯁꯤꯒꯤ ꯃꯀꯨꯞ ꯑꯁꯦ ꯍꯥꯞꯂꯒ ꯍꯦꯛ ꯆꯥꯕ ꯂꯣꯏꯕꯗ ꯑꯍꯥꯟꯕ ꯎꯕ ꯃꯤꯁꯛ ꯑꯗꯨꯗ ꯉꯥꯎꯒꯗꯧꯔꯤꯕꯅꯤ ꯅꯨꯡꯁꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯁꯦ ꯔꯥꯖꯀꯨꯃꯥꯔꯤ ꯅꯍꯥꯛꯃꯛꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯄꯤꯖꯕꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯄꯤꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯂꯧꯔꯒ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯋꯥꯃꯜ ꯄꯤꯔꯝꯂꯒ ꯊꯥꯒꯠ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯂꯒ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯀꯣꯅꯨꯡ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯍꯥꯎꯕ ꯆꯥꯅꯅꯕ ꯑꯃ ꯁꯦꯝ ꯁꯥꯗꯨꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯉꯁꯥꯏ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯄꯤꯔꯛꯈꯤꯕ ꯃꯀꯨꯞ ꯑꯗꯨ ꯍꯥꯞꯆꯤꯜꯂꯝꯃꯤ ꯆꯥꯅꯅꯕ ꯑꯗꯨ ꯍꯦꯛ ꯁꯦꯝꯕ ꯂꯣꯏꯕꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯌꯥꯝꯅ ꯑꯐꯕꯤ ꯁꯥꯗꯨꯅ ꯆꯥꯅꯅꯕ ꯑꯗꯨ ꯆꯥꯅꯕ ꯍꯥꯏꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯨꯗꯕꯅꯤꯅ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯇꯧꯗꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯁꯦꯝꯂꯛꯂꯤꯕ ꯆꯥꯅꯅꯕ ꯑꯗꯨ ꯆꯥꯔꯝꯃꯤ ಚಾನನಬ ಅದು ಹೆಚ್ಚಾರುಬದಗಿದಿ ರಾಜ್ಕುಮಾರ್ ಅದುನ ಮಾಗಿ ಮಮಾಂಗದ ಲೇಪ್ಲಿಬಿ ರಾಜ್ಕುಮಾರಿ ಅದುಬು ಅಪಾಮ್ ನುಂಗ್ಸಿ ಫೌರಮಿ ರಾಜ್ಕುಮಾರಿ ಅದು ಮಾನಸಿನ್ಬ ಥಬಕ್ ಥೌರಂ ಪುಂಬ ಮೈ ಪಾಕ್ಲಬದ ಯಾಮ್ನ ಹರಾ우ಜರಮಿ ಅಸಮ್ನ ರಾಜ್ಕುಮಾರ್ ಅಮದಿ ರಾಜ್ಕುಮಾರಿ ಅನಿನ ಅಮತ ಒಯ್ನ ಯಾನರಬ ಅದುದದಿ ಮಪಾ ನಿಂಗ್ಥೌ ಅನಿನಸು ಮಖೋಯ್ ಅನಿಬು ಲುಹೋಂಗ್ಬಿನಬ ಸೇಮ್ ಸಾರಮಿ ಸೋಮ್ದನ ಚನುಲೆಂಬಿ ರಾಜ್ಕುಮಾರ್ ಅದುನ ಮಪಾ ನಿಂಗ್ಥೌದ ಹೈರಮ್ಲಗ ಮಾಬು
ꯊꯨꯅꯃꯛ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯈꯤꯗꯕ ꯑꯗꯨꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯆꯤ ꯃꯆꯤꯗ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯟꯅꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯆꯅꯨꯂꯦꯝꯕꯤꯅ ꯂꯝꯕꯤꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯅꯤꯈꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯒ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯅꯦ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯥꯏꯅꯦ꯫ ꯆꯅꯨꯂꯦꯝꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯌꯨꯝꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯞꯂꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯀꯧꯔꯒ ꯀꯞꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯅꯨꯂꯦꯝꯕꯤꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯀꯧꯔꯛꯄ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯆꯅꯨꯂꯦꯝꯕꯤꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯏꯁꯨꯕꯨ ꯀꯔꯤ ꯄꯦꯟꯗꯕ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯔꯕꯒꯦ ꯑꯃꯨꯛꯇ ꯍꯥꯏꯌꯨ꯫ ꯆꯅꯨꯂꯦꯝꯕꯤ ꯃꯥꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯥꯕꯨ ꯃꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯂꯒ ꯊꯨꯅꯃꯛ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯍꯅꯨꯕꯤ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯟꯕꯒꯨꯝꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯔꯥꯖꯀꯨꯃꯥꯔ ꯑꯗꯣ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯂꯨꯍꯣꯡꯕ ꯁꯤꯇꯣꯛꯅꯅꯕ ꯍꯥꯏꯕ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯑꯃꯒ ꯇꯥꯟꯅꯗꯨꯅ ꯂꯩꯋꯥ ꯇꯧꯁꯤꯟꯕꯤ꯫ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯣ ꯂꯩꯋꯥ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯅꯪꯕꯨ ꯀꯥꯎꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯉꯥꯎꯔꯗꯨꯅ ꯂꯩꯔꯤ꯫ ꯌꯥꯝꯅ ꯊꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯠꯂꯣ꯫ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯈꯛꯇ ꯈꯪꯅꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯌꯨ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯣ ꯁꯣꯏꯗꯅ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯛꯀꯅꯤ꯫ ꯃꯇꯝ ꯂꯩꯇ꯭ꯔꯦ꯫ ꯉꯁꯤ ꯑꯁꯦ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯂꯩꯋꯥ ꯁꯤꯖꯤꯟꯅꯗꯨꯅ ꯆꯅꯨꯂꯦꯝꯕꯤꯕꯨ ꯐꯖꯔꯕ ꯀꯩꯅꯥ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨ ꯇꯝꯅ ꯄꯨꯕꯤꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯆꯅꯨꯂꯦꯝꯕꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨꯕꯨ ꯊꯦꯡꯅꯅꯕ ꯃꯈꯣꯏꯒꯤ ꯈꯪꯅꯕ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯆꯅꯨꯂꯦꯝꯕꯤꯕꯨ ꯎꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯎꯈꯤꯕꯒꯨꯝꯅ ꯇꯧꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯆꯅꯨꯂꯦꯝꯕꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯁꯦ ꯑꯩꯅ ꯎꯈꯤꯕꯒꯨꯝ ꯇꯧꯔꯦ꯫ ꯅꯪꯕꯨ ꯎꯔꯒ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯄ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯗ ꯆꯅꯨꯂꯦꯝꯕꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯈꯥꯝꯗꯨꯅ ꯆꯅꯨꯂꯦꯝꯕꯤꯗ ꯌꯦꯡꯂꯒ ꯃꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯕꯒꯨꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯕꯒꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯅꯨꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯍꯥꯡꯂꯕ ꯄꯨꯟꯁꯤ ꯑꯇꯤꯌꯥ ꯑꯁꯤꯗ ꯅꯪꯅ ꯅꯨꯃꯤꯠ ꯑꯣꯏꯕꯤꯌꯨ꯫ ꯆꯅꯨꯂꯦꯝꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯩꯒꯤ ꯃꯝꯂꯕ ꯊꯃꯣꯏ ꯑꯇꯤꯌꯥꯗ ꯅꯪꯅ ꯊꯥꯖ ꯑꯣꯏꯅ ꯉꯥꯟꯕꯤꯌꯨ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯧꯁꯨ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥ ꯅꯤꯡꯊꯧꯗꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯪꯂꯝꯃꯤ꯫ ꯐꯤꯚꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯃꯈꯥ ꯆꯠꯊꯅꯕ ꯆꯅꯨꯂꯦꯝꯕꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯃꯁꯛ ꯃꯇꯧꯗ ꯊꯣꯔꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯃꯤꯇ꯭ꯔꯪ ꯂꯩꯋꯥ ꯇꯧꯗꯨꯅ ꯐꯥꯅꯅꯕ ꯍꯣꯠꯅꯕꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝꯗ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯂꯩꯄꯥꯛ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯅꯨꯂꯦꯝꯕꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯁꯨ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯆꯅꯨꯂꯦꯝꯕꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯀꯌꯥ ꯄꯤꯔꯝꯂꯒ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯅꯨꯂꯦꯝꯕꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫